Cristiano Ronaldo Amadi Lionel Messi ani asi football gi taibangda numit amadi thaga pangkhak oirba sanaroini haibada haiman bathogoi miyoiba khunai ne leiriba makai amadi football na leiriba makai makoi ani asigi mamingdi mutpasu nairoi malemgi mafam khudingda hiram khudingda lamjen chanaba haiba asi mahousagi chanabini Messi amadi Ronaldo su tongan tongan team amamgi player singni adubu makoi ani asi amana amagi yamna naknaba competitor suni amana amabu yamna admire tawni matam leiba kibita CR7 na Messi gi football masana uraga thagatwa fongdo I amadi asumna su hai nongmodi soitana Messi na mangondagi su henkini haina amaromdana Messi na asumna hai Ronaldo asi yamna haiba talented player ni amati mangondagi aina yamna tamzaki matam leiba kibikta aina Ronaldo gi lamansu tonsile haina lep leitaba matam gi khongsatna makoi ani gi career su nongmo gi asum tensil lakti hauzik makoi ani asigi chahi asidadi footballer kaya amana pothana kraba matamni Messi amati Ronaldo gumba player di amuk hana thorakani haibasu thajde adubu nongmo natraga nongmo di soidana makoi gi mahutsu soidana sinkigani adubu punsi amadi sports asidi lepolitaba kongset amagumni tasingna talented oiba anoba player singi makoi gi talent sing adubu mayamda khangananaba khwaidigi chawwa stage hairagadi FIFA World Cup asina oiri handaki Qatar na pangthokkiba World Cup aduda yamna talented leiraba sanari kaya ama aikoina ukre makoi mayam adugi maraktagi Ronaldo amadi Messi bu mahut sinkibagi Oithaokpa Yaba sanore anigi maming hairagadi France ki Kylian Mbappe amadi Norway gi Erling Haaland ani asini Delhi dos manipur na mayambu ahanba maktada taramnok chari ngasigi video asida Ronaldo amadi Messi anigi mahut sinkiba yaba sanore ani adu kanano haibagi matangda semjaba video ni migi wakan tongan ba adugumna nungsireba viewers singi wakaldasu atopa sanore kaya ama leramba yai haina thajai video asibu loiba fawudan yengbiduna channel asibu mayamna support tawbiyo Kylian Mbappe asi 1998 ki December ki tang kunda France ki capital Paris ta pokhi mahak ki mama Faisal Lamarina Algeria dagini aduga mapa Wilfred Mbappe na Cameroon dagi lakhibani Wilfred Mbappe na local club AS Bondi ki coach amadi director su oirami aduga mahaki machanupa Kylian Mbappe asi haiba club aduda masagi chahi taruk surpadagi youth team da sanaba horakki Kylian Mbappe gi top speed amadi ball senbagi technique aduna ikuidana mayamna sakhang narakhi chahi taret leirba matungda France ki National Academy Clairefontaine da football training tawnabagi selection fangki mafam aduda mahakna chahi ani training tawki matam aduda faurba European football club sing maming oina pallabda Real Madrid Arsenal Chelsea amadi PSG na signing tawnabagi apambasu fongdokki 2013 da masagi chahi taraga mari surakpa matamda AS Monaco football club ta sign tawki mahakna club asida leiringai da under 19 gi team da sanaki 2015 gi December gi tang ani Mbappe gi chahi taraga ta sugadaba hafta khar watlingai da AS Monaco gi first team da debut match sanaba fangki club adugi khwaidigi naha oina yaukhiba sanore amasu mahakna oiki 2015 amadi 16 gi season da mahakna goal amakhak chanba ngamki mathangi olakpa 2016 amadi 17 gi season dadi goal tranga chanba ngamki Mbappe amadi mahaki teammate Radamel Falcao gi matengna AS Monaco na Manchester City amadi Borussia Dortmund bu knockout match da maithiba piduna UEFA gi semi-final yoksinki adubu Juventus ki makuta maithiba nakki 2017 gi August da Mbappe asi PSG club ta join tawki club asida Mbappe amadi Neymar gi Pierre na League 1 title thangna na ahumlak lawki 2018-19 season da Kylian Mbappe na league adugi player of the year su taki mahakna season aduda goal kontraga humdoi chanduna khwaidigi goal chanba ngamba player amasu oiba ngamki masida natte 2020-21 amadi 21-22 season da su league player of the year su taki hauzik PSG da 2025 fawgi contract fangkhre amadi CR7 gi hek mathangda world gi highest paid footballer amasu oire international career da Mbappe gi position asisu yamna fajari
2016 gi UEFA European Under-19 Championship ta mahakna France ki national team losing duna mai pakpa ngamki. 2018 gi FIFA World Cup match ta France ki oina khwaidagi naha oiba World Cup ta goal chanba ngamba player amasu oiki mahakna. Mahaki goal aduna France na Peru bu 1-0 da maitiba piki matang team mayam ama maitiba piram laga aroiba oina Croatia bu 4-2 da maitiba piki. Loina na World Cup trophy su phangbo ngamki. Match adugi aroiba goal Mbappe na chanduna World Cup final da goal chanba ngamba adisuba khwaidagi naha oiba player amasu oiba ngamki. 2018 gi World Cup aduda mahakna goal mari chanduna Best Young Player Award su lauki. 2022 gi World Cup match dasu match taret sanabada goal nipan chanduna tournament aduda khwaidagi goal chanba ngamba player amasu oiba ngamki. Golden Boot Award su mahakna lauki. Penalty shootout aduda Argentina gi makutta maithiba nangtrabasu mahaki masana speed dribbling na football gi jadugar Messi gi team busu second half da naikhaiki. Tangkak amadidi Messi fawba ninganabagi maithongsu mayamna uba fangnaki. Haujik Mbappe asi supnatagi chahi kunga marika ngairi amadi haujik mahakna sanariba asigumna lepolaitana chatlabadi nongmodi soidana CR7 amadi Lionel Messi gi yamna matik chaba replacement ama oikibasu yai. Ani suba player asina Erling Haaland oibe yai. Erling Braut Haaland asi Leeds West Yorkshire England 21st July 2000 da pokhi. Erling Haaland gi mama mapa animak sportsman ngaktani mahaki mapana Leeds United ta sanakiba football player amani amadi mama na athlete ama oibata natana hepta thelonda Norwegian champion amasuni. Hek piklingai digi football na mahaki passion ama oiraki. Haaland gi ahanba football career asi mahakna chahi taraga mga surakpada Norwegian team Brian FK gi sanaki. 2015 amadi 16 gi season da Brian 2 team gi reserve squad ta sanaki. Mahakna game taraga marida goal taraga ni panchu chanba ngamki. 2017 da Norway gi football club Molde da transfer tauki amadi club aduda chahi ani sanaki. Mahakna club asigi ahanba season da game kunda goal mari chanba ngamki. Adubu ani suba season coach Ole Gunnar gi makada Haaland na game kuntra da goal taraga taruk chanba ngamki. Mahaki khwaidagi phajaba singthanaba yaba second season gi performance adudi 1st July 2018 SK brand gi mayokta sanakiba match aduna oiki. Ahanba kungamathoi suba minutes ta goal mari chanba ngamki. Mahaki yamna impressive oiba talent aduda Juventus amadi Salzburg ki attention su fangki. January 2019 da Red Bull Salzburg ta join tauki club aduda mahakna yamna fajana sanaki amadi club adugi ahanba season da 27 league match ta goal kungamapan score tawba ngamki. Erling Haaland gi performance aduda Europe ki top football club kya ki attention fangki. Amadi January 2020 da Borussia Dortmund da £1 million 20 da sign tauki. Club asigi 50 appearance ta 49 goals score su tauki. June 2022 da chahi manga gi contract ta Manchester City FC da transfer tauki. Erling Haaland asi mahaki yamna ngakningai oiba physical quality, strength, speed amadi alertness aduna opponent team gi defender singi oinadi yamna awaba ma oigadori. Haaland na any position amadagi any angle dagi long range ta natraga short range ta heading natraga makong na kausinduna goal kaya su chanba ngamkre. European Football gi 2020 Golden Boy Award yauna individual award kaya amasu fangkre. Mahaki talent, potential amadi impressive oiba performance kaya aduna future da yamna maming satpa amadi Ballon d'Or Award kaya winner oibagi Oithaokpa mayam amasu lai. Karigumba Kylian Mbappe amadi Erling Haaland ani asina haujik lairiba performance asidagi tadana matam chukpada lakadoriba chahi kayada sanaba ngamlabadi Messi amadi Cristiano Ronaldo gi mahut sinkiba yai. Adubu Messi amadi Ronaldo gumba player di amukana thorakani haibasu thajadi. Adubu nongmo natraga nongmodi lepa leitraba matamna soidana makoi gi mahutsu kanagumba amana sinkigani.